John na iba afaba wapaw 35 suba saruk. Jisuna wasing asi hairaba matungda saboksinga loinana Kedron lok wangmada lengthokkhiduna mafam aduda leiba ingkholdugi manungda saboksinga loinana changkirame. Ibungobu pitokpa Judas na su hairiba mafam adu khanglami maramdi mafam duda Jisuna magi saboksinga toina unarame. Maram aduna Judas na lanmi kanglup amaga athoiba porihit sing amasung farisi sing na tharakpa isorni na sangak senba singbu puduna Thaumai maira amasung khutlai paiduna mafam adu tana laklame. Jisuna mangonda tholakkadawriba pumnamaktu khangladuna lengthoraklaga makhoida hairami. Nakhoina kanabu thiribano. Nazaretki Jisubuni haina makhoina khumlame. Jisuna hai ai mahak aduni. Ibungobu pitokpa Judasu makhoigi marakta yaurami. Asumna ai mahak aduni haina Jisuna makhoida hairabada makhoi tunglomda handoktuna laimaida turame. Nakhoi kanabu thiribano haina ibungona makhoida amuk hana hanglame. Makhoina hai Nazaretki Jisubuni. Jisuna khumlame. Ai masamakni haina aina nakhoida haikre. Nakhoina aibu thiba oirabadi makhoi sing asi ningthina chathankro. Ibungona hakna aingonda pibi kiba sing adu aina amapawba manghande haina ibungona haikiba wadu thungnanabani. Simon Peter na mahakna pariba thangsang adu sattuna porohit lengi manaida yalakpada mahakkiye thangba mana soidat kirami. Minai adugi mingdi Malchus kawi Jisuna Peter da hai. Thang adu makhumda hapchilu. Ipana aingonda piraba tengottu aina thakloidra. Asum tauna lanmi kanglupka athoiba porohit singa jiu singi isorni na sangak senba singa na punsinduna Jisubu phaduna pullaga ihan hana hanada purami. Hanadi chaliba chahidugi porohit len Kayafagi makubokni. Kayafa asidi miyamna sibagi mahutta mi amana sibana hena phai haina jiudi singda haikiba mi aduni. Simon Peter amasung atay sebok amana Jisugi matung ilami. Atay sebok adudi purohit lenga khangnaba maramna purohit lengi sumang tana Jisuga changminarami. Adubu Peter di mapanda thong manakta leptuna leirami. Purohit lenga khangnaba sebok tuna thokkiduna thongsangbi leisabi duda hairaga Peter bu manungda pusilami. Thongsangbi leisabi aduna Peter da hai nangsu nupa sigi sebok singi maraktagi natra. Peter na hai natte. Minai sing amasung ngak senba sifai sing mafam duda leplami. Amasung ingba maramna makhoina maitan thagalaga mai tiklami. Aduga Peter su makhoigi marakta mai tiklami. Porohit len na Jisuda mahaki sebok sing amasung mahaki tambibagi maramda hanglami. Jisuna mangonda khumlai. Aina mi khudingda ifong phong na wa ngangki. Jiudi pumna makitinapam oiriba loisang singda amasung isonina sang singda matam laiba kibikta aina tambi. Aina lot na karimata ngangde nahang na aingonda karigi hanglibano. Aina ngangba takiba sing aduda aina kari ngangkibage hango. Aina kari haikibano makhoina khangi. Jisuna madu hek haibal loibada mapamduda lebliba ngak senba singi maraktagi amana Jisugi maida kubak na thaduna hairai. Porohit lenda adumna khumba natikla. Jisuna mangonda khumlai. Aina aranba wa ngangkrabadi aranbadugi maramda sakhi piyu. Adubu aina chumna ngangkiba oirabadi karigidamakta aibu furibano. Adugi matungda porohit len na ibungobu pulibudu thadukdaduna porohit len Kayafagi mafamda thakirami. Simon Peter di matamdu fauba leptuna mai tiklami. Makhoina mangonda hairami. Nangsu mahaki sebok singi maraktagi natrane. Mahakna yadaduna hai ay natte. Peter na mana suidatkiba nupadugi mari mata thoknaba porohit lengi minai singi maraktagi amana hairai. Ingkholda mahakka loinana aina nahakpu ukiba natra. Peter na amuk yaramde. Aduga khudak aduda yelabana ong.
Makhoina jesubu Kayafagi yumdagi Governor-gi sagai taana purami. Madu ayuk anganbani Judy singdu sengna aranchakhangba chaba yanaba Praetorionda changninglamde. Aduna Pilatna makhoi tana thokkiduna hairami. Mi asida nakhoina thaijiliba maral asi karino. Makhoina hai mi asina phattaba tawramdrabadi aikhoina nangonda puraklamloidobani. Pilatna makhoida hairami nakhoina samakna puraga nakhoigi wayal yathangi matung inna wayanjaru. Judy singna haira'i aikhoina di mibu hatpa ngamnanaba wayal aikhoida leite. Madu mahangna karamba masina sigini haina Jisuna haikibu wadu tunanabani. Aduna Pilatna Praetorionda amuk changkhiduna Jesubu kauraga ibungoda haira'i. Nahak Judy singi ningthaura Jisuna kumla'i. Madu nahakki nabuk thoktagi haibra. Natraga mi ataina aigi maramda nangonda takpibra. Pilatna kumlami aisibu Jehudirane. Nahaki jati singa athoiba purohit singana nangbu aingonda sinaribasini. Nangna kari taukrabage. Jisuna kumlami aigi laibakti tabang pansidagi natte. Aigi laibak adu tabang pansidagi oiramlabadi. Aibu Jehudi singi khutta phahandanaba aigi inai singna lan soknaramgadabane. Aigi laibakti mafamsidagi natte. Pilatna hairami adudi nang ningthaura. Jisuna kumlami nahangna aibu ningthauni haire. Achumbada saki piba haibasi aina pokpa amasung aina tabang panda lakpagi maram aduni. Achumbada laiba kanagumbana aigi khonjel tai. Pilatna ibungoda haira'i achumba haibadi karino. Mahangna madu hairaba matungda Judy singi mafamda amuk thokkiduna makhoida hai. Aina mahaki mathakta karigumba maral amata phangde. Adum oinamak nakhoigi chatnabi matung ina aranchakhangmada nakhoigidamak phadok ama aina thadokkadauri. Masida aina Judy singi ningthaubu nakhoigidamak thadokpa nakhoi pambra. Oigumusung makhoina yamna kanna lauraga haira'i. Nupa asinatte Barababu oina thadokpiyu. Barabadi daku oirame.